ꯁꯤ ꯐꯣꯡꯈꯤꯕ ꯇꯣꯉꯥꯟꯕ ꯃꯅꯤꯄꯨꯔꯤ ꯐꯣꯡꯁꯤꯡꯗꯒꯤ ꯑꯃꯁꯨꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯈꯣꯝꯒꯠꯆꯔꯒ ꯃꯅꯤꯄꯨꯔ ꯇꯣꯞ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯅ ꯊꯝꯖꯒꯦ꯫ ꯑꯍꯥꯟꯕꯗ ꯀ꯭ꯌꯥꯝꯒꯩ ꯈꯨꯔꯨꯝ ꯂꯩꯀꯥꯏꯒꯤ ꯊꯧꯗꯣꯛ ꯃꯤꯡꯆꯠ ꯊꯤꯍꯟꯅꯕ ꯍꯣꯠꯅꯕꯅꯤ ꯗꯦꯕꯥꯅꯟꯗ꯫ ꯊꯥ ꯑꯁꯤꯒꯤ 3ꯗ ꯀꯩꯔꯥꯎ ꯀꯟꯁꯇꯤꯇꯨꯌꯦꯟꯁꯤꯒꯤ ꯀ꯭ꯌꯥꯝꯒꯩ ꯈꯨꯔꯨꯝ ꯂꯩꯀꯥꯏꯗ MLA ꯔꯥꯃꯦꯁꯣꯔ ꯌꯥꯎꯅ ꯄꯥꯡꯊꯣꯛꯄ ꯃꯤꯈꯜꯗ ꯃꯔꯤ ꯂꯩꯅꯕ ꯃꯤꯐꯝ ꯑꯃꯗ ꯅꯨꯡ ꯊꯥꯅꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯃꯤꯔꯦꯞ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯆꯣꯡꯊꯣꯔꯛꯂꯤꯕ ꯃꯍꯥꯛꯀꯤ ꯃꯤꯡꯆꯠ ꯊꯤꯍꯟꯅꯕ ꯍꯣꯠꯅꯕꯅꯤ ꯍꯥꯏꯅ ꯇꯣꯏꯖꯝ ꯗꯦꯕꯥꯅꯟꯗ ꯃꯁꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯅꯨꯡꯊꯤꯜ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯇꯣꯏꯖꯝ ꯗꯦꯕꯥꯅꯟꯗꯅ ꯍꯥꯏ ꯀ꯭ꯂꯕꯅ ꯍꯥꯟꯅ ꯊꯝꯈꯤꯕ ꯋꯥꯐꯝꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ MLA ꯔꯥꯃꯦꯁꯣꯔ ꯌꯥꯎꯔꯒ ꯃꯤꯐꯝ ꯄꯥꯡꯊꯣꯛꯈꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯀ꯭ꯂꯕꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤꯗ ꯋꯥꯔꯤ ꯁꯥꯅꯅꯕ ꯀꯥꯎꯊꯣꯛꯄꯗ ꯃꯤꯇꯤꯡ ꯑꯗꯨꯕꯨ ꯁꯤꯜꯂꯤꯕ ꯀꯥꯡꯕꯨꯅ ꯏꯔꯥꯡ ꯁꯥꯒꯠꯂꯛꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜꯗ ꯅꯨꯡꯅ ꯊꯥꯕꯒꯤ ꯃꯈꯣꯜ ꯑꯃꯁꯨ ꯇꯥꯈꯤ꯫ ꯃꯗꯨꯗꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯃꯤꯐꯝ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯃꯤꯌꯥꯝꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯑꯉꯛꯄ ꯐꯪꯅ ꯅꯨꯡꯅ ꯊꯥꯖꯤꯜꯂꯛꯈꯤꯕꯅꯤ꯫ ꯏꯝꯐꯥꯜ ꯏꯁꯀꯤ SDPO ꯏꯔꯤꯜꯕꯨꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ OC ꯑꯃꯁꯨꯡ ꯏꯝꯐꯥꯜ ꯏꯁꯀꯤ ꯀꯃꯥꯟꯗꯣ ꯇꯤꯝ ꯀꯌꯥ ꯊꯣꯝꯖꯤꯜꯂꯛꯈꯤ꯫ ꯄꯨꯂꯤꯁꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯅꯨꯡꯅ ꯊꯣꯝꯖꯤꯜꯂꯛꯄ, ꯒꯥꯔꯤ ꯃꯩ ꯊꯥꯕ, ꯕꯣꯂꯦꯔꯣ ꯊꯨꯒꯥꯏꯕꯅꯆꯤꯡꯕ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯈꯥꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯩ ꯆꯥꯛꯂꯤꯕ ꯑꯗꯨꯕꯨꯗꯤ ꯀꯟꯕ ꯌꯥꯎꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯤꯐꯝ ꯑꯗꯨ ꯃꯍꯥꯛꯀꯤ ꯀꯥꯡꯕꯨꯅ ꯊꯨꯒꯥꯏꯕ ꯂꯩꯈꯤꯗꯦ꯫ ꯃꯤꯐꯝ ꯄꯥꯡꯊꯣꯛꯂꯤꯕ ꯀꯥꯡꯕꯨꯅ ꯑꯗꯨꯃꯛ ꯊꯨꯒꯥꯏꯖꯕꯅꯤ ꯍꯥꯏꯅ ꯗꯦꯕꯥꯅꯟꯗꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁꯅ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯆꯪꯂꯛꯇꯨꯅ ꯅꯣꯡꯃꯩ ꯂꯩꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪꯒ ꯂꯣꯏꯅꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯄꯨꯂꯤꯁꯅ ꯐꯪꯕ ꯂꯩꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯇꯥꯇꯥꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯁꯤ ꯅꯨꯄꯥꯅꯆꯤꯡꯕ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨ ꯄꯨꯂꯤꯁꯅ ꯐꯥꯔꯒ ꯄꯨꯈꯤ꯫ ꯍꯧꯖꯤꯛ ꯒꯚꯔꯟꯃꯦꯟꯠꯅ COVID-19ꯒꯤ ꯄꯦꯟꯗꯦꯃꯤꯛ ꯂꯩꯕ ꯃꯔꯝꯅ ꯃꯤ ꯄꯨꯟꯕ ꯌꯥꯗꯦ ꯍꯥꯏꯔꯒ ꯃꯤ ꯀꯌꯥ ꯑꯃ SOP ꯉꯥꯛꯇꯅ ꯃꯤꯐꯝ ꯑꯗꯨ ꯄꯥꯡꯊꯣꯛꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯒꯚꯔꯟꯃꯦꯟꯠ ꯄꯥꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯃꯈꯩ ꯌꯥꯒꯗꯕꯅꯤ ꯑꯗꯨꯒ ꯃꯤꯆꯝ ꯃꯤꯌꯥꯝꯅ ꯇꯧꯔꯒꯅ ꯌꯥꯔꯣꯏ ꯍꯥꯏꯕ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤ ꯄꯦꯟꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯍꯥꯏꯅ ꯗꯦꯕꯥꯅꯟꯗꯅ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯃꯨꯛ ꯂꯝꯗꯦꯡꯗ ꯂꯩꯀꯥꯏ 3ꯅ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈ꯭ꯔꯦ꯫ ꯂꯝꯗꯦꯡ ꯃꯈꯥ ꯂꯩꯀꯥꯏ, ꯂꯝꯗꯦꯡ ꯃꯌꯥꯏ ꯂꯩꯀꯥꯏ ꯑꯃꯁꯨꯡ ꯂꯝꯗꯦꯡ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯅ ꯂꯝꯗꯦꯡ ꯃꯈꯥ ꯂꯩꯀꯥꯏꯗ ꯂꯩꯕ ꯄꯤꯑꯣꯅꯤꯌꯔ ꯀ꯭ꯂꯕ ꯃꯃꯥꯡꯗ ꯃꯤꯅꯤꯁꯇꯔ S. ꯔꯥꯖꯦꯟꯒꯤ ꯃꯥꯌꯣꯛꯇ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈ꯭ꯔꯦ꯫ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯑꯣꯡꯕꯤ ꯕꯤꯅꯥꯁꯥꯈꯤ ꯂꯩꯃꯅ ꯍꯥꯏ ꯉꯔꯥꯡ ꯑꯌꯨꯛꯇꯒꯤ ꯍꯧꯗꯨꯅ ꯊꯧꯅꯥꯎꯖꯝ ꯁ꯭ꯌꯥꯝ ꯁꯨꯟꯗꯔꯒꯤ ꯃꯌꯨꯝꯗ ꯃꯤꯇꯤꯡ ꯇꯧꯒꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯕꯗꯒꯤ ꯂꯩꯀꯥꯏ 3 ꯑꯁꯤꯅ ꯇꯧꯕꯤꯗꯅꯕ ꯍꯥꯏꯖꯈꯤ꯫ ꯂꯩꯀꯥꯏꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯇꯧꯔꯔꯣꯏ ꯍꯥꯏꯗꯨꯅ ꯂꯩꯍꯧꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯅꯤꯁꯇꯔ S. ꯔꯥꯖꯦꯟꯅ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯣꯅꯦꯜꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯅꯝꯗꯨꯅ ꯃꯤꯇꯤꯡ ꯑꯁꯤ ꯇꯧꯅꯕ ꯍꯣꯠꯅꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯩꯀꯥꯏ 3ꯒꯤ ꯃꯤꯌꯥꯝꯅ ꯃꯤꯇꯤꯡ ꯑꯁꯤ ꯆꯠꯊꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯑꯊꯤꯡꯕ ꯄꯤꯈꯤ꯫ ꯅꯨꯃꯤꯗꯥꯡ ꯄꯨꯡ 8 ꯇꯥꯔꯕ ꯐꯥꯎꯕ ꯒꯚꯔꯟꯃꯦꯟꯠꯅ ꯂꯥꯎꯊꯣꯛꯈꯤꯕ ꯀꯥꯔꯐ꯭ꯌꯨ ꯑꯁꯤꯕꯨ ꯃꯤꯅꯤꯁꯇꯔ ꯑꯃ ꯑꯣꯏꯅ ꯉꯥꯛꯄꯒꯤ ꯃꯍꯨꯠꯇ ꯅꯝꯗꯨꯅ ꯃꯤꯇꯤꯡ ꯇꯧꯅꯕ ꯍꯣꯠꯅꯔꯛꯈꯤ꯫ ꯃꯤꯇꯤꯡ ꯇꯧꯒꯗꯧꯔꯤꯕꯁꯤꯡ ꯑꯁꯤ ꯍꯟꯗ꯭ꯔꯤꯕ ꯐꯥꯎꯕ ꯂꯩꯀꯥꯏ 3ꯒꯤ ꯃꯤꯌꯥꯝꯅꯁꯨ ꯍꯜꯂꯣꯏ ꯍꯥꯏꯗꯨꯅ ꯂꯩꯈꯤ꯫ ꯃꯗꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯣꯅꯦꯜꯁꯤꯡꯅ ꯂꯩꯀꯥꯏ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯁꯦꯜ ꯀꯌꯥ ꯀꯥꯞꯁꯤꯟꯗꯨꯅ ꯑꯃꯗꯤ ꯁ꯭ꯃꯣꯛ ꯕꯣꯝ ꯂꯪꯁꯤꯟꯗꯨꯅ ꯇꯥꯟꯈꯥꯏꯈꯤ꯫ ꯃꯗꯨꯗ ꯃꯤ ꯑꯁꯣꯛ ꯑꯄꯟ ꯑꯃꯥꯡ ꯑꯇꯥ ꯀꯌꯥ ꯊꯣꯛꯈꯤ꯫ ꯃꯥꯅ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯣꯔꯗꯔꯕꯨ ꯉꯥꯛꯇꯅ ꯀꯥꯔꯐ꯭ꯌꯨ ꯃꯇꯝꯗ ꯃꯤꯇꯤꯡ ꯅꯝꯗꯨꯅ ꯇꯧꯁꯤꯟꯈꯤ꯫ ꯊꯧꯑꯣꯡ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯋꯥꯀꯠ ꯃꯤꯐꯝ ꯑꯁꯤ ꯆꯠꯊꯕꯅꯤ ꯑꯃꯁꯨꯡ ꯀꯥꯔꯐ꯭ꯌꯨꯒꯤ ꯑꯊꯤꯡꯕ ꯊꯨꯒꯥꯏꯔꯤꯕ ꯃꯤꯅꯤꯁꯇꯔꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯈꯠꯂꯨ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯅ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯃꯨꯛ ꯃꯥꯂꯦꯝꯗ ꯆꯠꯅꯗꯕ ꯊꯧꯁꯤꯜ ꯒꯥꯔꯤ ꯂꯩꯈꯤꯕ ꯆꯍꯤ ꯍꯦꯜꯂꯕ ꯐꯥꯎꯕ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔ ꯄꯤꯗ꯭ꯔꯦ꯫ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔ ꯊꯥꯗꯕ ꯒꯥꯔꯤꯅ ꯊꯦꯡꯖꯤꯜꯂꯝꯕ ꯍꯨꯔꯥꯟꯈꯤꯕꯗ ꯆꯦꯟꯅꯕꯁꯤꯡ ꯄꯨꯂꯤꯁꯅ ꯐꯥꯕ ꯉꯝꯗ꯭ꯔꯦ꯫ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯑꯇꯩꯗ ꯆꯠꯅꯗꯕ ꯊꯧꯁꯤꯜ ꯑꯃ ꯑꯣꯏꯅ ꯃꯅꯤꯄꯨꯔꯗ ꯒꯥꯔꯤ ꯑꯍꯟꯕ ꯂꯩꯈꯤꯕ ꯆꯍꯤ ꯑꯃ ꯍꯦꯜꯂꯕ ꯐꯥꯎꯕ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔ ꯄꯤꯗ꯭ꯔꯦ꯫ ꯅꯝꯕꯔ ꯊꯥꯗꯕ ꯒꯥꯔꯤꯅ ꯊꯦꯡꯖꯤꯜꯂꯝꯕ ꯑꯃꯁꯨꯡ ꯒꯥꯔꯤ ꯍꯨꯔꯥꯟꯈꯤꯕꯗ ꯆꯦꯟꯅꯕꯁꯤꯡ ꯄꯨꯂꯤꯁꯅ ꯐꯥꯅꯕ ꯍꯣꯠꯅꯕꯗ ꯈꯨꯔꯧ ꯊꯥꯡꯍꯜꯂꯦ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯂꯝꯕꯤ ꯁꯣꯔꯣꯛꯁꯤꯡꯗ ꯅꯝꯕꯔ ꯌꯥꯎꯗꯕ ꯒꯥꯔꯤ ꯑꯍꯟꯕ ꯑꯃꯗꯤ ꯑꯃꯟꯕ ꯀꯌꯥꯃꯔꯨꯝ ꯊꯧꯕꯒꯤ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯂꯦ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯆꯂꯥꯏꯔꯤꯕ ꯃꯣꯇꯣꯔ ꯚꯤꯍꯤꯀꯜ ꯔꯨꯜꯁꯀꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯒꯥꯔꯤ ꯑꯍꯟꯕꯁꯤꯡ ꯑꯁꯤ ꯌꯣꯟꯕ ꯃꯇꯝꯗ ꯒꯥꯔꯤ ꯑꯗꯨꯕꯨ ꯌꯣꯜꯂꯤꯕ ꯑꯦꯖꯦꯟꯁꯤ ꯅꯠꯇ꯭ꯔꯒꯅ ꯗꯤꯂꯔ ꯑꯗꯨꯅ ꯇꯦꯝꯄꯔꯔꯤ ꯅꯝꯕꯔ ꯑꯃ ꯄꯤꯗꯨꯅ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯒꯥꯔꯤ ꯑꯗꯨꯗ ꯊꯦꯠꯀꯗꯕꯅꯤ ꯍꯥꯏꯅꯁꯨ ꯂꯩꯔꯤ꯫ ꯑꯗꯨꯃꯛꯄꯨ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯔꯤꯕ ꯀꯥꯡꯂꯣꯟ ꯑꯁꯤ ꯉꯥꯛꯅ ꯆꯠꯅꯕꯒꯤ ꯃꯃꯤ ꯇꯥꯗ꯭ꯔꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯝꯕꯔ ꯊꯥꯗ꯭ꯔꯤꯕ ꯒꯥꯔꯤꯁꯤꯡ ꯑꯁꯤꯅ ꯇꯣꯉꯥꯟꯕ ꯀ꯭ꯔꯥꯏꯝꯁꯤꯡ ꯆꯠꯊꯔꯝꯂꯒꯁꯨ ꯒꯥꯔꯤꯁꯤꯡ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕꯗ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤ꯫ ꯒꯥꯔꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅꯁꯨ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔ ꯂꯧꯕꯗ ꯃꯇꯝ ꯁꯥꯡꯅ ꯆꯪꯕ ꯃꯔꯝꯅ ꯒꯥꯔꯤ ꯃꯥꯡꯈꯤꯕ, ꯑꯦꯛꯁꯤꯗꯦꯟꯠꯅꯆꯤꯡꯕ ꯊꯣꯛꯂꯛꯄꯗ ꯏꯟꯁꯨꯔꯦꯟꯁ ꯀ꯭ꯂꯦꯝ ꯇꯧꯕ ꯌꯥꯗꯕꯒꯤ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯃꯥꯌꯣꯛꯅꯗꯨꯅ ꯂꯩꯔꯤ꯫ ꯍꯧꯈꯤꯕ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗꯒꯤ ꯏꯟꯗꯤꯌꯥ ꯄꯨꯝꯕꯗ ꯁꯤꯖꯤꯟꯅꯔꯤꯕ ꯒꯥꯔꯤꯁꯤꯡ ꯑꯁꯤꯗ
high security registration plate tangai fadana hapkadabani haina central government order thokiba laikre order asigi makha tarakpu oina laiba asida nauna yolibu gari sing amadi hanadagi sizinaduna lairebu gari singda high security registration plate ta on thokna khrabani adumainama state asidadi haujuk pawba IND number plate yaudaba gari kya aduma uba phangli hainasu pawsna makhatana phongdorakli atopa pawamanamo National Institute Ranking Framework 2021 Medical RIMS na nifu humdoi suba ranking da laide Union Education Department na thabu oiduna sahi mga khudingi semba National Institutional Ranking Framework ta medical gi oina Regional Institute of Medical Sciences RIMS Imphal na nifu humdoi suba mafam da laide mamang sahi mga dadi RIMS ki ranking asi nifuda leirambani adumenama India gi ranking yankhai lauthokpada North East ki oina RIMS nataba atai medical institution amata sanma ngamkhidiye haina su pawsin su makhatana phongdorakle tentang na topa pawm na thangal kaithel thibu humba satakre Imphal West District Police ki commando gi osina lusingba timna city police station konba thangal kaithel gi yaima store dagi Sani Mandir Fob area dengan sayuk pung tareka minit kundagi hauraga nipan ke minit kun foba thibu humba satakre thibu humba aduda puna Miyoi samaga kunga mathoirom verify tauki adubo apa apundi amata laikhidi hain supali atopa pawamana Manipur gi damak revenue deficit grant ki lupa crore sani ke tara pirakle India government ki Ministry of Finance na state tara ka teret ki post Devolution Revenue Deficit Grant ki damak Manipur da lupa crore sani ka taraga point kuntrago humdo yauna puna lupa crore lising mapanga sani pango humdraga mathogi senfam ngasi thadorkre puna state taraga teret ki taruk suba installment gi senfam adu ngasi thadokhibani Indian Constitution ki article sani ga humdraga manga gi makhada state singda central government na post devolution revenue deficit grant gi senfam asi piduna lakpani Taraga mga suba finance commission gi recommendation gi matungina state singna mayuk nariba sel thum gi awabasi menkhat hanabagi damak tha gi oina senpamasi pibani ngasi thadorokiba taruk suba installment gi lupa crore sani ka tarasi tharaga manipura post devolution revenue deficit grant gi senpam punna lupa crore lising amaga sani ga humfuga ni thoi senba sahi inglising ni ga kun gi mathoi degi na kun gi ni thoi gi oina phangkhre taraga mga suba finance commission Senba sahi English ngani kungi mathoi degi kungi ni thoi gi oina state taraga tereta high senfam asi pinaba recommend tawkhibani ngasi thadokhiba lupa crore lising mapan ga sani pan ga humdra ga mapan asi tharaga senba sahi asida thadokhiba apan ma senfam asi lupa crore yankhai ga mapan ga sani ga kun ga taruk sukre haina finance ministry na phongdorakli finance commission asina state taraga teret asigi oina senba sahi asida lupa crore la amaga lising taraga ni panga samriga yankhai ge nithoi pinaba lepkhibani hainasu pawsna makhatana phongdorakli makhasa tharakpoina to papawa mana Association of Gorkha Artists ki Miyoi fu saiki haiba wafam aranbani village chairman ngar Imphal phongba pauksi amadi electronic media singda Association of Gorkha Artists Manipur gi reporter ni haiba Miyoi Harup Naga village ki Miyoi khrana fu saki hain report tarokhi badu aran ba amadi yumpham yaudaba pauni Miyoi aduda khul asigi Miyoi amatana khut thakhiba laiti haina Harup Naga village authority ki chairman champion tingnamaina Manipur press club ta pangthokhiba paumi sing unabagi thoram amada singdorakle champion tingnamaina hai Kangpokpi district ki Harup Naga village ki makhada leiba Harup Gorkha amasum Harup Kuki haidiba Nepali block ani asigi MGNREGAs ki chairman khanbigi mikhal lei haiduna langna ringai serekta party ani thoktuna khanna sainabigi thawdo ama thoki thawdo aduna maram oiraga asu apan kya yorakpadigi khungi ahal kharada phone taroklaga waroishin purna bo khona biu haina haijaraki mafam aduda Harup Naga village ki ahal sing salaga Miyoi sahum samri romna Funa sainaba taurambadagi khamdoki khana sainabagi thawdu adubu khamdoklubada natana Harup Naga village ki Miyoi singna karisu tawkhiba leite media da khut thakhiba leite amasu media lei haibisu khangde Harup Naga village ki akoibada khundariba Nepali singna khudongzaba mayoknaba
matamda mafam adugi nagasingna mateng pangduna amadi nungsi sanana hingminarakpani adumainama haukiba sahi ama ani asida makoigi lam tanba haurakle khutpu kharana irang sagatna halaga thokpa thaudok masing yamlakle hiramasida laingana miyeng sangbiyu haina Harup Naga Village Authority ki Chairman Champion tingna maina makhatana sa phongdoki sohairi atopa pawamana National People Party na singamadi tamda mirep kuntraga mangarom thagatnaba thaurang tauri Jayanta Kumar National People Party NPP na lakaturiba taragani thoi suba Legislative Assembly gi mikhala sida singamadi tamda mirep kuntraga mangarom thagatnaba pandam thamnaba sangsili Party asigi National President Konrad Sangmana September taraga maturi Impal lakaduri basida mauk sagumna miyam tinba mifam silaroi amasu mahakna una ningba miyoi sing khangalaga akhanana unaduna lakaduri ba mikhala sida party gi oiba lokhat kadaba thaurang sing adu yathoknaba khanagani haina NPP Manipur State Unit ki working president oiriba Kaisamthong ACG MLA Jayanta Kumar na phongdokre amasum Kaisampat thiam laikai da Kaisamthong gi 12/4 gi NPP unit ki office hangdokpagi thoramda wapamasi L Jayanta Kumar na permission na hangbo wangi pakom piraduna phongdokhibani mangna hai Konrad Sangma numinini natragana humni Impal da leiduna mikhal ga mari leinana party gi oina lokhot kadaba thapak thoram singi matangna khanagani sohagi mangna hai lakadriba general election sida NPP gi oina sing amadi tamda sit kuntraga manga romda mire Thagalaba yai amasu masigi sapsabu wapamdi National President Konrad Sangmana Impal thunglaraba matungda lepkadabani hainasu pawsina makhatanasu phongdurakli makhasa tarakpoina to papawamana but president gi yumda yungba firal fuktoknaba kihalamba yaningde lamsang AC gi manungsana leiba lamdeng mai lekai dagi ACC gi polling 17/22 gi but level president TS Mega gi yumda yungba BJP gi firal bu Miyoi khrana Fuktoknaba kihalambagi thawung yaningde haina BJP lamsang mandal gi president Y Mohindro na phongdokre BJP lamsang mandal gi president ngasi pangthokiba pawgi mifam amada Y Mohindro na haki haukiba September 8 da lamsang AC gi manungsana leiba lamdeng mai lekai de polling 17/22 gi but president gi yumda yungzaba party gi firalbu Miyoi khrana yumda laktuna fuktoknaba kihalambagi thawung akan mamongda yaningde Hiramsigi matangna BJP lamsang mandalna lamsang PS ta FIR ama sanduna complain tawkre asigumba thawong asi matungda amuk hana sathabigano Manipur lenga ki education minister suiriba lamsang AC gi MLA S Rajena ACC gi tongan mafam singda haukiba sahi mari makai sida sakha thorangi thabak thoram kya pakali amasum COVID-19 gi saithing fanglaba imung singda mateng pangduna lakli mikhal gi matam su wali masida politics ki khudong saba loba man mamongda bot ki president gi yumda yungba firal fugdok pa ngamba Miyoi sing asigi mathakte action lobiyu haina sumangna makhatana fungdok ki sowaidi atopa pawa manamo Tripura gi CPIM da office ta attack to pakan nem tawi September tang 9 da Agartala da leiba CPIM gi state office BJP gi gunda singna state police ki mamangna thugai bedana tana mai thadokiba thawdo amada party sigi workers samarum asu apan nanghan kiba thawdo adu condemn tawi haina Manipur State Council Communist Party of India gi secretary L Sutin Kumar na phongdurakli sirol sinai thawdo sina BJP amasum RSS ki gunda singna left party singi mathakta sathaba ahan ba thawdo nate mamangda su Agartala da laiba CPI gi state office power BJP gi gunda singna thugairam ki asigumba democracy gi sana kanglon khangdraba democracy singnariba BJP gi mayukta manglomda satkhatpa pamba singna akan mamungna condemn ta phom thoi haina su phongdorakli atopa pawamana nungsitagi carbon dioxide faraga nung olhanba thabak hokre nungsitagi carbon dioxide faraga subsindanaba amasum madubu nung oina onthoknabagi malemgi khwaidigi sawba plan adu yumsakai sadagi salaiba hore haina plan adu bu sarariba company singna haikre energy bu khangnaba Icelandic wahi orca dagi lauduna orca haina maming thonba plan aduda maritime transport ki sizinaba container sing manu amamamda yot ki box anina saba unit mari yauri atopa pawamana BJP lusingba phuruba BJD MLA suspend tawkre BJP lusingba ama phurui haibagidama
Biju Janata Dal BJD na party asigi Silka MLA Prasanta Kumar Jagadev party dagi suspend tawkre. Orissa Chief Minister amasung BJP President Nabin na sahi tawba official oiba sirul amada MLA adu khudaktagi party dagi suspend tawre haki. Amasung Mr. Jagadev pu Korda District Planning Committee gi chairperson gi phamdagi su lokthokre. Masigi mamang na ngasi BJD MLA Prasad Kumar Jagadev na miya mamangda Balugao number BJP President Niranjoy Sethibu Fukhibani hairena su pausina su phungdorakli. Atopa paw manamu namthak tawraga isan udo scholarship launaba hotnaramba case police na sienaba miyoi sing fagat pahore. Matam amada Human Resource Development haina khangnaramdagi haujingna Ministry of Education haiduna khangnaragriba Union Ministry asiga University Grants Commission gana Laiba asigi awang nongpok region gi mairoi singbu higher education da promotion pinabigi akhanaba miyeng sangduna kumja English singani ga taraga mari dagina taraga mangagi academic section dagi hauraduna mairoi singda scholarship pinanabagi dama haudokhiba isan udo scholarship phangnanabagi damakta namthak toromagi mayukta police na lokhatpa case gi matung ina sienaba miyoi sing fakat pa hobaga loinana makhata nasu phagat khigani su hari laiba asigi education ministry amasum UGC na akanana Northeastern region gi mairoi singi dama paikhalagliba scholarship pi bigi thausil asigi manung saliba Manipur gi su tungan general degree course sing da tamliba mairoi singdana thada lupa lising mga ga samri amasum technical medical professional paramedical course sing da tamningba singina thada lupa lising satret ka sanipan pina bigi dama mathau taba thabak sing hairiba scholarship asi haudorakpadagi academic section khudingi lakhotuna lakhibane adubo academic section 2020 2021 gi oina hairiba scholarship asi gi khudong saba phangnabagi dama apply torakpa tongan college singi mairoi singna makoi gi application singa loinana pisilakpa tangai fadana samga document singda semjin sajin bamasum annual process report marksheet semdok sadokpagi thabak sing tawramba thengnarakibane scholarship asi phangnanabagi damakta aranba namthaki thawong sing sathare haiba wafamna haukiba July thagi aroi bisarukta Miyoi section kharana phungdoknarakibane Oiragliba Pibam Sidagi Government of Manipur gi Maikaidigi Higher Education gi Thaudang Lauriba Directorate of University amasum Higher Education Department na Thaudok sida senariba miyoi sing mathakta lokhatpam thokpa logi thabak sing lokhatuna pifam thokpa sairak sing pinabagi damak Imphal West District ki Wangoi Police Station ayiba complaint report ama file tokhibani haina su paw sina makhata na phungdorakli case asigi matung ina hairiba scholarship asigi khudong saba phangnabagi damak apply tawrakpada aranba thawong sing sijinabada sienaba mairoi sing amasu makhogi education guardian sing oiriba college singi teaching amasum non teaching staff singi manungdagi sienaba sing fagat pahorakibane police na lokhalakpa thaba asigi manung san hiang thangda leiba Kamakhya Pemton College ki pulingba kauba oza ama fagatki maku case asiga mari lenyana court gi numit mangani gi police custody rima lakthoduna akan bawang pohang sathaki mangondagi case asiga mari lenyana information sing lakshilaba matungna maku judicial custody remand player tawraduna mari leinaba court ta puthokladuna oza asigi maikedi police ki remand player adu objection tawraktuna BLPB na ba haijarakibagi digi court na maku BLP khibagi wani thaudo asida co accused ama oina senariba college asigi head clerk su police ki mekedi gi faganana ba khungol likhi adumaina mak masala yeng nabagi damak Manipur gi mapana lairambadagi haujuk phawgi oina di mak pu case asiga mari lenena book tawdri mak halakpa ngairi hainasu pawsina phungdurakli atopa pawamana election haibisi festival of corruption oire haujuk social workers sing COVID-19 gi saitheng fangliba miyoi singa singna singba polam kya yenmegi thabak paikhatli hairaduna masinda bot thadabiyu Haijadragasu yum sabiba lambi sembibna singba intending candidate singna satharakliba asidagi suoiba haurakpana election haibisi festival of corruption oire wafam singa sinungthil lamphel pat court complex ta leiba Manipur Human Rights Commission gi office ta pawmi sing unabada commission gi acting chairperson Khaidem Mani na phongdokibani atopa pawmana Nagaland masak khangdaba lainana naduna iroi kya sire Nagaland gi Phek district ki Meluri subdivision ki manungsana Kangjan village ta masak khangdaba laina amana nabadagi iroi kya mahuksaga manadaba mongda khanghaudana sire hairi
iroi kya mausaga manadaba mawongda sibigi paw fangbadagi leba pokko numita Nagaland Animal Husbandry and Veterinary Services ki technical team ama mafam aduda sakhi team aduna preliminary investigation pangthokpaga loina village adugi masa naraba sasing adubu lengki makoina iroi kya khanghauduna naduna siribadu Pasturella maltosida kauba bacteria makhal amana thokwanba lainani haina supungdurakli atopa pawamana awunpot ki damak loinabi hatpa nupa fare awunpot ki matangna khatna sainarakpadagi nupa amana maki loinabi khauri saram melaga hatpaga loinana second floor dagi langtakhre haina police na sagol sinamita phungdurakli thaudo aduga mari lainana masagi sei kuntraga nipan suraba Binit Kumar Yadav fakatkre report kharagi matung ina Binit na maki loinabi Sasi sahi kuntraga mangagi awunpot oina anauba sofa ama layu haibada sasigi mama mapana yakide maduna maram oiraga Benitka sasiga khanaraki makoi ani sahi nipalgi mamangna luhongki makoigi luhongbada pirakiba sofa adu sindokpa mathau tare haina Benitna claim tauki issue asigi matangna yum sakisaki numidangna Benitka maki loinabiga khatna sainaki mamai thangda Benitna maki loinabibu makri melaga hatki madugi matung makna Sasigi haksang adu suicide case ama mananaba yumgi second floor deki langtaki amasum additional deputy commissioner of police North Prasi Singhan hai Benitna sasida anauba sofa ama lainaba mama mapada hayu haina taksin bada sasina yakidi haina sufongdorakli atopa pawamana Lauriga Bienga Thengaina bada nupi mari sire sagol sunumiki ayukta Tamil Nadu gi Thuthukudi district leiba Silana Thana village ta passenger bien amana isingi tanker lauri amada thomjinbada bien aduda tongba nupi mari sikre accident aduda laikhidraba nupi singdu masakhang mangamkhre makhoi mari dudi ji salbaranai sai nifugani-pan sandia sai nifugani-pan sothi sai nifu amasum thanimedeyalai sai kunni makhoi mari mak district aduda leiba home decor farm amada thabak suba sinmi singni haina spali tentang na to papawamana nupi singi khongjang cover tokiba journalist ani Taliban sathina furakre haukiba yum sagisa numita Afghanistan ni kunung Kabul gi nungsup thangba card I sarada nupi kayana sangsin kiba khongjang adubu paw launa bo hona kiba paw mi ani Taliban phaduna pukraba matung yamna tamthiba mongda phuduna thadurakre Taliban tamthina furakra journalist ani adudi video editor Darayabi amasum reporter nakadini Afghanistan nauna semlakraba Islamic rule adubu yaningdaba phungdoktuna ngarang leba adugi masing yamlaba nupi sing tholak-tuna khongjang sangsinkibani khongjang adubu control tawnaba thengnabada Taliban fighter singna nupi singi mayokta saina phuba madi ka hen mathabak thawong sing satharingai video namlubagi dama makhoi ani faduna phukraba matung tungamna kar thamnuna o naibagi thabak satharakibani so haidi atopa pawamana College of Nursing ki principal bu RR sudabani haibisi yumpham yaudabani khangbo watpagi khudamni L Nalini Bala Manipur base tawba apunba iraiba ki mahairoi Sinpangluf Aims na hauzik Manipur Sarkar ki Medical Directorate ki makhada leiba College of Nursing Lamphel Part ki principal bu RR sudabani haina maral sidak libasi yumpham yaudabani thawong si mahairoi lup asina thigatpa watpa amadi kanagumbagi thawin sindagi sathaba oigani maramaduna Aims na hiramasida kupna thigathaningai ni haina ngasi Manipur Press Club ta pangthokiba paw ki mifam amada college asigi principal oiribi associate professor Ningombam Nalini Balana phungdokre haina spali loishilakwana to report amana laikhidraba Prabesh sanamisi gi asumba puthonaba Manipur miyam gi thauna hanba leitri legal oiba mayondasu hanba leitana sangsingani PAC haukiba English ni gataraga teret ki September 8 da UP gi Greater Noida da mafam khangdana mangkraba matung missing report leina imung manung khangandana poloi thokraba uripok asum laikai digi Prabesh sanam gi misigi asumba puthonaba honabada Manipur miyam gi thauna hanba leitri legal goiba mayondasu hanba leitana sangsingani haina ngasi uripok asum laikai da pangthokiba Prabesh sanamna laikhidabagi marirak suba ningsing thauramda People Action Committee PAC gi convener Laimayum Pisu Sarmana phongdokre haina su pausna phongdorakli
ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯥꯏ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯄꯥꯊꯣꯛꯆꯈꯤꯕ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯃꯇꯝꯒꯤ ꯃꯔꯨꯑꯣꯏꯕ ꯏ ꯄꯥꯎꯁꯤꯡ ꯃꯌꯥꯝꯗ ꯂꯦꯞꯇꯅ ꯑꯞꯗꯦꯠ ꯄꯤꯖꯔꯛꯀꯦ ꯍꯥꯏꯅꯁꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯅ ꯊꯝꯖꯔꯤ ꯑꯦꯟ ꯊꯦꯡꯛ ꯌꯨ